Welcome to Real Voice. Haujikan se hijab ka mari leinana yamna wide oiraba controversy ama oiri Karnataka. Karnataka masigi issue ase oirakpana entire India da even worldwide nainabagi chawraba headline ama oiri. Hijab Muslim gi oina set in bagi chatna pathab amani Muslim nupi purmakti haijaroi adubu 95% mukti hijab use toba pami. Makoi gi lengdraba dress amani khannai. Hijab ase Muslim nupi singna setting the set pa dress amadina but pamnana set padres ni Karnataka ki coastal town Urupi degi horakpo famni Muslim nupi singna use to riba hijab natraga headscarf kok mai khumjiliba se use to ba sigi mari leinanani Hijab use to raga college lakibi nupi macha kharabu college te hijab ko loina changhandabadagi controversy se hawbani masina communal sensitive oiba issue ama ohelure adu hojikti santi oirakle Karnataka te hijab ki issue raise oirakpa sida political arena da leiba mingleiraba misak khara khuda moina Mehbuba Mufti amadi Rahul Gandhi na chingbana masibu condemn taunrakhi magi Twitter account ta loina press sing da so haiki masi Muslim right ki against ni maram di hijab set pa Muslim singi constitutional right amani hijab ki controversy oirakpa sida Karnataka ki CM na school college humni ban tawshinki wafam ase Karamna horakhi Karanataka gi Urupi ko mafam asida leiba government PU college for girls asida noma khanghaudana girls student khara asina college karakpada changhandabagi wani nuti gi college ta ka nupi macha sing khanghaudana hijab optuna lakladi changhanloi haiba masida angang sing ase shocking oi session loisilakpa matangni practical amagi wafam lei masidagi protest lakhibani actually wafam ase nahanda ki khaktanati 2021 ki December ki tang 38 dagi hauraklabani satri sing asigi wafam matungina makoi bu college ta 15 ni muk changhan khidre maudagi haukhiba protest ni Urupi gi BJP MLA Raghupati Bhatna Tanthadana College asigi Development Committee stakeholders amadi parents singi marakta meeting ama call tawi phammi MLA asi college development committee gi head ni mahakna entire college ki students singda college asigi dress code ngakna ba haiki adubu Muslim satri kharana yakhidi masigi matungda Muslim satri amadi college administration gi marakta yanaba purakma ngam khidabana Muslim satri singna Karnataka High Court ta written petition ama pisinki Okay, masina masi oire atai institution sing Karamna yausilakhi masigi incidents asigi matungda Satra khara Kundan Puram kawo mafam asida leiba government pre-university da jangsilakhi makhoi gi mangakta lengang machugi khudai machayali saffron sal makhoi na Muslim girls sing hijab selaga class attend tawriba adugi protest tawnaba lakhibani masidagi Kundan Puragi MLA Haladi Srinivasna yang na parents meeting ama call tauki aduga order ama thoki college ki satra sing college ki dress code follow tawna ba haiduna government na masigi matang da further notice ama pirakri phau issue asigi solve ama purakri phau adubu Muslim girls students sing na wafam asida yakidi suddenly asumna hekta akan ba order pisin ba hijab ase Muslim nupi singi oina di thadok pa adaba dress makhalamani khangna Masidagi college asidasu wa asida yenaraki tanjasida Hindu satra kharana saffron machugi salyetuna thorakpani makoina hijab upatok loi hairabadi aikhoisu sal makhalase lauthok loi amasung masiga loirana college ta karakani makoi busu college ta budi changhan kide masigu mathaudok ase Urupi gi college kaya maromdo oiki adu bujairak hijab amadi saffron sal ki controversy ase mairei on bahukhirami Chik Mangaluru ko wafam sidalaiba IDSG college ki chhatra singna blue machugi sal amuk yetuna laknaki aduga slogan ambalaurakhi Jai Bhim haiduna makoina amuk Muslim ki hijab ki support torakpani amasung hai hijab ase Muslim religion ki practice singi manungda amani setuna college ta lakpada akai belite sini matang asida Karnataka government na kari hairi controversy asiga mari lainana government of Karnataka na order ma issue tawkre madudi satra sing college amati madugi development committee na piriba dress code ado follow to view
follow tawgadabani primary amadi secondary education minister BC Nagesh Naiki madudi Karanataka Educational Act 2013 amadi 2018 gi matungina empower tawi madudi educational institute singi dress code taigadabani amasung madubu follow tawbigadabani Karnataka government gi school college department ki wasu chapane college ki dress code follow taw court ki rai lakri phauda asumna suhai uniform ase mandatory nati adugumba college sing MLA na head oina puba amadi college development committee na ran to busingta adubu kaigino khangde dress code follow tawbagi waka na taksili hijab ti maroina ban tawba aduga mayam na set pugum set pain ba sini wafam ase yamna kanna naina ba wafam mo ehle right to religion gi masani hijab set pa masina muslim satri singi claim ni adubu hijab set pa dayanmak athing ba pirak libasina kari utning limno masigi right asibu na chungbidribra thawailakribra hijab set pa nupi macha singna kanagi kari manghalli madudi khangtre video si matang sita tangai jare